Pause de Yumpum Iba Maru Iba Paukara update Taujare. School college Hangtopaki Matanda Mifam Pangtokre. Manipurgi affected red Wang school Hangtopaku Tingai Wari Ibosobi. Manipurenga Kimaka the Ladybird School Amasung College ki Mairu Sing Lake Tamnabaki Pirakani Aina Education SK Kapistan Hokiba. September Nida Tokiba Serut Amakimatukina School College Sing Angbada Akaiba Tokatra Tokloitra Ibagi. Kanana never Mipam Ama Pangtokre. Ngasi kang Leibak Students Association KS na sinduna tongan-tongan ba department tabag tori pa miyosing college amasung university ki osasing health department ki miyosing na saruk yaw na classic grant de khandanai na ba mifam adu da retire ASRK nimai na moderator oike tharamadu ki wangang loi oike all Manipur College Teachers Association ki vice president Professor Longjom Ibochobi na phone to ki bada covid ki web ti anem awang legani adum pamiam na section ba wala badi khangaw wang kiduna Ahum subuh web lak pasujari miam school hangdok lag lai tamaning bagi apam balai rabaso ngasi ba budaya sobi mapung padang aku mapam amata Leikhidre aduna mahiroi sing da asoba kudong ti balak pa yai online class asi mahiroi sing da satisfied wait rabaso tamloi do bagi saru khara tamliba sinadi fai arat no India ke one state taraga marita infected red one gi makha da lai bas school hangdok tu mai tamba hokre adobo Manipur gi affected red asi ahum dagina taret phawba anem bawak leiban school hangdo pai basi khudong thiningai ne red asi han darakloba matam da tabla basu tamda laik tamba da phagani Manipur sarkar ojas ne covid vaccine chada marfu dram hapan ka ban khrabasu virus sing de vaccine mafung phanat loi triban laik tamba da makasu hena khudong thiningai oire maramaduna Manipur sarkar amasung biamna section na leina asi thengna bahona tabadi hena kan web lak loi ainingai leite haike Tharumada Pangto bagi nunggi warul pira tunaki SG President Sukham Bedyananda na phongto kibada COVID-19 number orag hoki basahi ama makhairum hen base mairo sing da awaba kaya mayuk nali marwena larik laisu tamba phangta bagi madak tapik liba mairo sing da psychological effect kaya laisat asna mayuk nali aduma pu larik tamba haude aidun tarai na school hangdok lawasu yadabana Manipur da lairiba tongan-tongan ba department gi miyo sing suggestion lawna da ba mate School hangdok pada tholak kada ba fafata gi matang da kumna khananai na bagi mi pambasi pangthokpani aige atopa pau amatana kaisamtong kendra khaktana tana Manipur pumba ahungba purakada pamioi khanbiyu nisikant Manipur da awon ba mati chakut palam da mama purakna na hona bada ithantana ngamloi miam punam na hona minder pa matam da ngamgani aina kaisamtong kendra gi intending candidate sapam nisikant an phongdokre lagador ba taragani toirak suba Manipur legislative assembly gi mikal kamari rainana Kendra sigi 1/9 gi manung do office daru hangdok gi thorong kamari lenana khoirapam leikai community hall da pangthokpa miyam gi mifam amada wapam asi phongdok khibane makhatarakpa atop pau amadana currency note da pitei mek housik pali palenga kasina hapsina ba hona biyo currency note da mitei mek housik pali palenga kasina hapsina na ba hona biyo aina mitei mek kontra ka taruk sandok par loplen kangla imphal ki general secretary thoksom manchurin khotek piduna thatorakpa cherol amana phongdorakle Serol asida Indian Constitution ki ripan suba sedul chalaba mitai lol ase masage sagora jarak liba lamdam basi sakang bayak ase leba kasege sel mayak ta sahi kuntra suraba phawda hapsin bangam trebasi lebak thibane sel mayak ta mitai mayak hapsin bangam da basi Manipur da pan ke balengak singi asoiba amasung lenga ki thoksa da bata bangam da bagi sarba khudam mani aina mitai mayak kuntra ka taruk sandok pa lublel kangla imphana lawe hojik MA second semester phawba tamba horaba mitai mayak asi lamdam asibo masak takliba larik Royal Chronicles ay tharol kumpapa amasung ning thaurol lampubana sing bapunda larik lesing marfu dagina marfu dragi matak talai riba larik sing aduri iriba bayak duga masak manba mitai khunai sing mai nei haire mitai khunai asibu masak tak tuna sahi lesing ani hian bagi puari ga sagwana duna lakliba asengba mayik nei haiba wafum masi luplel asigi mai kedegi lebak miyam amadi hausik paleba bezibana lusing baleka asigi mafunda pel taujare Kana kumpuk karana masagi maranai oiba miyang da sel mayak da mitai mayak asumba asing bakang dari pafawa hapi kanu aina saliba sahi asiga hoki ba agas tang taraga mapanda phongto ki pase Manipur Manipur gi wang da leriba Manipur masapuna bagi wani yamna lebak thiba amane masigumba lebak miyam bo lan dalam sing bayaba wa famasi matam pumbagi wana loisin binaba Honorable Minister and MP Raj Sabha Sana Jawa Maharaj amadi Education Minister S Rajan ahungi pongning sing sinjari aire Thabaga si lokat biduna hojik tamliba mayak asina ningthau palinga gi puya lesing marfudar gina marfudra gi mathakta larik singadu ngasi mai loisan sing da tamliba mai loising da pabang ngamna ba mayak kun gataret amusung kotra manga gi akang haising yawba awang ba thaki bitei mek spelling committee am athoba matam da sembiyo
Spelling Committee asi athuba da sempi pagaloi na Indian currency not the state language wariba midai lola si ka sagona jari pa midai me kasi absent na ba minister en biren lusingba lenga asi poning sing sinjari aire Maharashtra Bidraba amadi Mumbai da akan ba nong chugani aire Indian Meteorological Department na phangdoki bada Maharashtra Bidraba amadi Mumbai region da Bay of Bengal da silak pa kan ba nonglai nongset ka loina da nong chugani hana phangdokre masina maram oraga ngami sing samudra da satana basu akan ba warning tawkre aire MP da hayeng da school hangna na ba warep lawkre COVID-19 na maram oraga Madhya Pradesh da matam sangna hang da lakiba school sing hayeng dagi hang duna class 1 da ki 5 pop COVID-19 kisana kanglor ngang da sa da yang kai ki capacity da hang lagani ana state sarkar na law thokre aduma pa agang sing adu mama mapa gi aya balaw kadabani ana sarkar gi hukum batu da phangdokre aire ato pa pau amadana Assam gi Kokrajhar da security ka khuthongna pada Bodoland gi lalhauba ani sire Assam gi Kokrajhar da security force ka khuthongna pada nauna sem ki pa lalhaulo United Liberation Bodoland gi lalhauba ani sire akangna pa pau ama phangbada gi security na mafam aduda thibomba gi thabak sathabada hariba lalhaulo ani adu mafam adumakta da khuthokna pada sikhibani aire lalhauba ani asi mioi kyar ki sel thum khungat pada chena ba ngaktani makoi gi tongan tongan ba document kya su phangle makoi ki mathak da police na makha ta ba wahang phong chatana ba ki thap ri mat lau thakre aire Nagalambarom da Union Minister Bhupendra Yadav na lusing duna Govinda ji khurumkhre ngarang Imphal da thunglakiba Driver and Employment Environment Forest and Climate Change ki Union Minister Bhupendra Yadav na lusing duna ngasi Imphal ge Sri Sri Govinda ji temple da satuna yengsin ki bakaloi na mapu ge mafam da thawni khre Union Minister ki khongsata da Union Minister Social Justice and Empowerment Pradima Bhomik BJP की प्रेसिडेंट एसरदा MP लाइसेंबा सना जगबा गोविंदास कोंतोगजम हानगी यूथ मिनिस्टर TS सावबा मदे पासोई केंद्र की हानगी MLA SK बनसिंगबा क्यासु सर्वयाखे राजबाडी सिटी द लायंगिबा जोगी इमुंग द अलहेम जिना लिसिंग कोन तेंगबांगखे हौगिबा जुलाई 29 त थबक सुफम द वान थरकपदगी कोके सरुकता सोगबदगी नमित सिमक्तदगी इम्फाल की राजबाडी सिटी द लायंग चथरकिबा इम्फाल स्टेशन के lamlai makha laikai dagi awaba myok nariba seram joy sahi yangkai ni toy surabagi ana lehing da mateng oinaraba like minded group Manipur da Ngasi ayu imung asigi myo sing dalo palising kun tengbang dona imung asigi awaba da sarugya khre aire LMJ advisor sing WCM Jai L Binarani President L Kunjeswar Sharma Secretary O Ojit Publicity Secretary Rakesh Naurem amade Dr Maibam Itin Mitai Dr Inau Panamai Them Sobita Maibam Salam Chauba luang na sing bamarwiba member kya na sarugya ki aire Keston na 25 fumna na pathabak pai khalak pada khunggangi lambi sing salak sabada gi miyam na chatok chasinda yamna chauna awaba mayok na re Manipur lega da Manipur miyam da mahik matai chendaba afaba toti sing pithang na papandam da thabak lokalak pa si lebak miyam na taram na ogle adaba thabak asi pai khalak pa gamari laina da khunggangi miyam da toti ising phangana ba gamari laina na khunggangi koilas thaba lambi sing toti pai phumna na pathabak pai khalak pada lambi sing haujik salak sadon leibada ki miyam na chathok chasin tawda yamna chauna awaba mayok na re toti pai phumba ki thabak asi haujik Imphal West District ki Nauria pakhang lapa kendra ki manung channa mongsangai gram panchayat ki manung talaiba lambi sin da haujik yamna kan da chathare toti pai phumba ki thabak asi construction company yat ambawariba Imphal ki babu parada leiriba Keston Infra Private Limited na tawre toti pai phumba ki thabak asi da company asina JCB sin na duna mongsangai gram panchayat ki manung talaiba Manipur State Rural Roads Development SNC की मखादा कोयलास थाबा लंबी सिंग नकल अमर तौथोक लगा पाइप फुंबा की थबक जाथरे पाइप फुंबा की लेबा कोथोकनर बखोना बदा कोयलास थाबा लंबी की सरुक तंखाय अमि हेना सोगले तोटी पाइप फुंजिन क्रब मतुंग द कोथोरकलिबा लेबाक सिंग निथिन लाइते मानना समजन बगी थबक तौत्रे मारकसी द हाउसिंग है की ममंग द फंकी ब पाउ अमदा Manipur da Ngasi COVID-19 ni biwi chani kuntra mari positive oiba Thengnakhre loina da laichat asidagi mi amada Leikhidre ngasi Leikhidre ba mioi ama asi tharaga COVID-19 da sen ki ba Manipur ge apun ma basing lising amaga sanipan kuntra mathoi yaukre aroi be content sing asigi maroi ba pau khara asi ba pau dam jari ba Manipur local news YouTube channel amadi Facebook page asidagi yangbiri pa pun ma pathaga jari channel asina tom da kanara badi subscribe tawbi dribesna subscribe tawbi rom loina na like and share tawbi sukawi kadum tamakpo amukhana thaga jari